Center amasung State Force na ngasi ayuk Torbung Bangla da hangba mobile check post da Meeoi ani Khutlai ga Konana phagatpa ngamkhre hairi. Faraba Meeoi ani adudi Kangpong district ki manung chana leiba gamnom phai kholdagi kamim hansing chaikun ganipan apokpa thanglam hangsing amasung khuladumakta dagi kamin sai chaikun ganithoi apokpa mangboi kawe makoi ani dagi Italy no sava 7.65 mm ki pistol ama 7.65 ki life round kun gamanga amadi registration number MN07E0019 oiba angoba machugi gypsy amasu phagatpa ngamkhre. Hidamasagi matang da police tagi fangba pawman hai ngasi yukpung taruk tagi taraf suba VSF tarataruk suba command resident chama marfu tarahumdoi suba CRPF amadi Manipur police ki apunba timamana chorchanpur Imphal lambigi Torbung Bangla da hangba mobile check post achat owong sing check tawbagi thabak chathakhe. Maduda chorchanpur maikedagi is Khutlai tamna kamin sai amasung kamin hansingna tongtuna lakpa registration number MN07E0019 oiba gypsy asi ngasi yupung nipan ga minute ni forum tarakpa aduaida khamlamba matung check tawkhe. Maduda 7.65 mm gi pistol ama yauna marukun ga manga ase phagatpa ngamkhre bani. Faraba Meeoi animak makha taba logi bethabak lokhona ba chorchanpur police station da sinakre haina pawos na makha taraklei.